IMPHAL manungda mi ka Henna Chilliba Amadi Motshilliba Asi, street vendors Shing Khaktada Tainabadi Aranba Oigani HAINA, All Manipur United Clubs Organization, AMUCO ki President NANDO LUWANG na PHONGDORAKLI, Roadside Vendors Welfare Association na, Chahi Kuntaret Surakpaga Loina na, Rup Mahal Theatre da ngasi pangthokpa Association Asigi Foundation Degi Tharamda, Wafam Asi Phongdorakladuna Mahakna Makhata na Hai, IMPHAL Mayol Asi Ningtina Masak Thokna Luna Nana Thamba Haibasi, Aikoi Kudingmaki Thokdangni. Adubu mafam Shing asida Motshilliba Asi, street vendor Khaktada Motshilhanba Oina Uriba Asi Aranba Mityengni. IMPHAL mayol da Motshilliba Shing Asi Kadaidagi Mato Karamna, Motshilliba no Haibadu Mari Lainaba Shingna Mayak Shingna Tidokpagi Tangai Fadabat Lay. Street vendor Shingi Oiba Ek Laizarabasu, Ek Asi Lamdam Asida Mapung Fana Chatnabagi Mami Tadri, Ek Asi Mapung Fana Chatna Hanaba Hotnabada, Hotna Ba Changi Haina Su Mahakna Makatana Phongdoki. Kuda the labor yaba, a home moment the labor pumba, and I go by Mayamna, perform from the Liba Mayam labor yaba port Ayambasi, still boarded up, still bended up, Pangibani. Aduna, take a no. A quay could panga port Mayam Pangim, Aduna Makoi contribution to Adukimatic Yamlay, Aduna Makoi to Jiriba contribution, Makoi technology struggle, Makoina Wazariba, Makoina Longeriba Togdang, a CD Kanate Biraga, a Kogi Impal Sarsi, Masi Chilen Lambi, Chilenbagi, Lambi, Mosan Bagi, when at Tawiba CD, Ketang Mubagi. Wali aduna maskumbasi pithibi mafam kya da street vendor ki issue lei problem lei aduna India gi wena su street vendor gi oiba ain ka ek kya pass tokdana leikrabani adugumba ek kya pass togiba same leba ain kya do madu ningthina koi Manipur di implement tokde aduna masida bharat ki wena same ba ain sing leiriba ek sing adu madu koi Manipur su implement toraga street vendor gi leiriba koi gi chali se mayam se koi sinau mayam se Makoi Pibam Karapaganaba, Makoi Pibam Pagat Bibase, Kunai Sigisu, a Papam Weduni. Madam D, a Kogi Lara Bibesina, a Kogi Samagi, Kunai Sigi Sokotarang, the Tinta Boy, problem Katon Matsam Boy, Redana, Lara Bakona Bonamatanda, a Kogi Still Bendergi, a Kogi Mayam, Still Bender Mayam, Machida Minung Shubiba, Makogi Matamgi, Sunaba among the Sembi Sabiba, Senbiraga, Makogi Punsi Naba, Makogi Masama Naba, the Kogi. Sampasar Katian Chindaba, Lambisa Pada Mayam, disturb on Nobas Yapuna, when I've been a bum to you from the Thompson. Nakalamarum da Thoram Aduka Mari Lenana, Roadside Vendors Welfare Association ki President, Khetri Tamana Hai, Association Asi Kumja Lising Amaga Chamapan, Marifut Tarani Pange, January Tarani Panda, Safong Lakibani, Nong na Safong Lakpa Matam Aduda member Jamri Rom Lerami Adubo, Hosicti member Lising Taragi Matakta Lere, Mamang Takta IMPHAL City Manungda Lambi Chilliba Asi, Street Vendors Sing Asina Maram Oigani HAINA. Kanaram labasu, Association Asina Police ka matam gi oiba mifam pangthoktuna, Thengnariba Khudong Chadaba Sing adu kokhanduna lakli. Street vendors Sing Asina maram oiraga, Lambi ka Henna Chilliba Oina miyamna uriba si laibak thibani. Karigumba matamda police na street vendor Sing Asida, Tatita Oina Tobibasu Yaugdabanate. Adumoinamag imung kya puriba street vendors Sing Asigisu, Parliamenta Street Vendors Protection of Livelihood and Regulation of Street Vending Act. Lisingani Taramari, pass to Krabani, Ek Asi State Asidasu Ningtina Chana Hanaba, Yatang Pirakiva like Krabani, Lambda Masida Ek Asi Mapung Fana Chana Hanaba, Chief Minister Nongtomam Birenda Memorandum Masu Nasi Pisilagani Hainasu, Mahakna Makatana Phongdoki, Thoram Aduda National Hawkers Federation, New Delhi General Secretary Saktiman Ghosh, Makpalgi President O Bilasini Amadi Association Asigi Advisor Ima Jano Begumsu Saruk Yaki. Aduga Manipur Sarkar ki makada, Bharat Sarkar ki makada, ko street vendors in the social security pi ke bani haidana, aikoina laurga lakodo, madu ki manung dai koi e sharam ka haidana, amaso aiko street vendors in the loi dai koi pahen re, madu ki oiba toman ba online registration aikoina tawre, adugo e sharam ki ka paira sing se, masina kwaidagi na sathi base kamai sathi ge da, e sharam ki ka paira mi da accident hopada. Later by our Koda, that Ragai permanent disable or a quiet day, Punchi Chupagi Langalak, what Pungamoy, tax, Masila, Comatamchida, Sarkar decided to give people Kudum Chavasing share. I could district vendors in the party, Piraga, Laura hate the Bagi Adumba, Kudum Chadaba Mayamaka, Aduga, Amukta, I don't have Matamda, street vendors in a set, Masida, I'm the white of Amana, Miana. Amadi aiko lenga ki security forces ma'am sing chinasu ngaha ai tena ko street vendors sing se
मसीदा लंबी से मोलले ट्रैफिक ता कंजस्टेड थोले हाइबो मैम सिंह से कोई या तोय नै को द बदनाम तौबा